Tha kunmathoi hena Manipura thokliba irang si tongan-tonganba Indiagi mafam kayadagi miyoi kayana tongan-tonganba narrative puthokhtuna lana uhanba yabagi fibam amada lakli khuraija mathauba Bharat ki konung New Delhi da tha sigi taraga nipal da pangthokkiba Manipur ki wat kauba thoram amada Manipur ki irang sigi matangda lana uhanba yaba wafam kaya yaukiba dubu semdongnaba amade achumba du miyamda khanganaba ngasi ko combination nuna rebuttal to Manipur ki bat kauba live panel discussion ama pangthokre Tha kunmathoi hena Manipura thokliba irang si tongan-tonganba Indiagi mafam kayadagi miyoi kayana tongan-tonganba narrative puthokhtuna lana uhanba yabagi fibam lakli haina ko komigi convener khuraija mathaubuna phongdokre ngasi classic hotel da pangthokkiba khananainabagi thoram aduda retired IAS Arkinimai IGN Travel University Associate Professor Dr. Homen Thangjamam DM University ki Associate Professor Dr. Noni Arambam ko komigi convener khuraija mathauba historian Dr. Malem Ningthauja amadi Masadagi former President Mira Saha Korini panelni oiduna Manipur ki bacha tongan-tonganba miyoi kaya phongdokki wafam sing nainaduna achumaran sin puthokhi loina UNI gi bureau Ningthau Khongjam Saitarjit moderator oikhi tongan-tonganba TV national singda live thaduna pangthokkiba thoram aduga marilina ko komigi convener khuraija mathaubana phongdokkiba da tha kunmathoi hena charangna leiribe irang sigi marakta tongan-tonganba Indiagi mafamsingdagi miyoi kayana tongan-tonganba narratives puthokhtuna disinformation amadi misinformation campaign kaya chathaduna tholiba irang silana uhankiba yabagi fibam amada lakli maram asidagi tongan-tonganba maruoiba issue kaya ama lana uhankibasu laikre matam amada kuki militant singna drone bombing chatharakpa matamda Indiagi army chief yauna Manipura drone bombing chathaba laite ground report agi khangba ngamle haina phongdokkiba amadi thaidoknaba honakkiba adu handakta NIA na kota file torokpa matamdadi drone bombing nifu hena thadaduna landarakre maduda chenaba miyoi sufare haina phongdorakpa asina Indiagi achou asang kaya amasu Manipur gi irang sigi matangda misinformation campaign chathaduna lamdam asigi micham miyam kayada chamamnaba pohale haibadu mayek single haiki mahangna makha tana haribasing asidagi ngakthokpa ngamnabagi khongthang ama oina ngasi ahanba oina thoram asi pangthokpani ahanba oina pangtholiba thoram asida Tha sigi taraga nipanda Delhi da Indiagi masak naiba miyoi kayana saruk yaduna sinkiba Manipur ki bat kauba thoram amada hanagi Union Home Secretary amadi hanagi Manipur ki Chief Justice ki maikaidagi irang asigi matangda faba chumba wafam kaya thamkrabasu atopa panelist kayana aranba wafam kaya phongdokkiba aduna Indiagi miyoi kayadasu lana uhankiba amadi lamjingkiba yaba maramna ngasi thoram asi Manipur ki bat paukhum pinaba rebuttal oina pangthokpani haiki